ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯑꯍꯦꯟꯕ ꯆꯥꯔꯖ ꯄꯨꯅꯕ ꯉꯁꯤ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯑꯍꯦꯟꯕ ꯆꯥꯔꯖ ꯄꯨꯅꯕ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗ ꯏꯝꯐꯥꯜꯒꯤ ꯔꯥꯖꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ, ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯇ꯭ꯌꯕ꯭ꯔꯇ, ꯁꯤ.ꯑꯦꯜ.ꯄꯤꯒꯤ ꯂꯤꯗꯔ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ, ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯔ ꯑꯃꯗꯤ ꯁꯤꯚꯤꯜ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯕꯤꯅꯤꯠ ꯖꯣꯁꯤꯅ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯕꯨ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯑꯍꯦꯟꯕ ꯆꯥꯔꯖ ꯄꯨꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯑꯦꯄꯣꯏꯟꯠ ꯇꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯣꯜ ꯄꯥꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯤꯗꯥꯔꯊ ꯃ꯭ꯔꯤꯗꯨꯜꯅ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯕꯨ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯑꯍꯦꯟꯕ ꯆꯥꯔꯖ ꯄꯨꯅꯕꯒꯤ ꯋꯥꯁꯛ ꯂꯧꯈꯤ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯒꯤ ꯃꯐꯝꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯔꯥꯁꯇ꯭ꯔꯤꯌꯥ ꯁꯦꯂꯨꯠ ꯄꯤꯈꯤ꯫ ꯃꯗꯨꯒ ꯏꯔꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯍꯥꯛꯄꯨ ꯔꯥꯖꯚꯕꯟꯗ ꯂꯩꯕ ꯒꯚꯔꯅꯔꯒꯤ ꯑꯣꯐꯤꯁ ꯐꯥꯎꯕ ꯆꯠꯃꯤꯟꯅꯈꯤ꯫ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯊꯟꯕ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ꯫ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯄꯨꯝꯅꯃꯛ ꯂꯩꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯕ ꯐꯪꯕ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ईश्वर की शपथ लेता हूं कि मैं श्रद्धापूर्वक मणिपुर के राज्यपाल के पद का कार्यपालन करूंगा तथा अपनी पूरी योग्यता से संविधान और विधि का परिरक्षण, संरक्षण और प्रतिरक्षण करूंगा और मैं लक्ष्मण प्रसाद आचार्य मणिपुर की जनता की सेवा और कल्याण में निरत रहूंगा। मुझे आकर के बहुत प्रसन्नता हुई। प्रकृति भी आपके साथ है और संस्कृति भी आपकी साथ है और देखा इतनी फुहारों के बीच में आकर के यहाँ ओत लेना आप सबके बीच में मुझे बहुत अच्छा लगा। मेरी राज्य के सुख, शांति, समृद्धि की प्रभु से प्रार्थना करता हूँ। अच्छा सोचना ही चाहिए, अच्छा ही सोचना चाहिए। जो उम्मीद करती है उसके अनुसार काम भी होता रहेगा।